Ahanbamuktada Manipuri Wari Taminnasi YouTube channel asida Wari tabirif singbu Hemchandra Soibam na taramna oksabaga loinana nolokna khurumjari. Hojik mayamna tahanjagadoribu wari asi room number 23 gi manga suba sarukni. Wari asibu ibirakpa Susil Themzz mayam punna wari amuk taminarsi. Kaino nang harisibo adum na hainune mama omi changlai len mama gi manakta amuk changi ma aina na naubu hatbane ai ya soibana na naubu khutong thiba thokibane len kapchai len gi wad tabda mama mapasu angakpa am oire karamna na hayu omi na sumna haraklami laningamna ngasi dagina chahi ahungi mamangi wari ne ma aina hostel da leiringai da thokiba thogdo amakhaktani sana Thembung laisna amadi mamanabi kharaga laningam gi birthday gi damak pulami sanana laisna bu thamoi sengna nungsijai adubu phongdok padi natri laningam na su laisna bu lona yengje birthday numit aduda laningam bu mayam aduna isai chakhali laningam su laisna da saitha jaba isai mayektu sei mayam du laningam gi isai du tabda khubakhui laisna na isai ga yam haira lerambai wane Thembung na as kaino khufajado loire len nangbu isai ka tamak pro lena tamakteda asumna nungthil du mapulabo matung makhoi gi laifum da hanakre Thembung na sana kedorage kuimalle phongla sida nangbo mina hankhra di pharak tani masa singal ni haibsu khanglabu sibu phongla sikedoge as ma hek ubaga tamoise mihun dang chongi khangdre kamai tawdino se ai singe muna taw hayeng se kaino hayeng 14 February ni kaino apangba 14 February si kai tage o Valentine Day ne adune chap chare nangi nungsibado hayeng hekta phonglo propose tawsilo soidana yarakani sanana ai Thembung na he wakal ga khalanu aina hairachine hayeng hayawro asi haraga Thembung thokre sana magi kada ngahakti unglaga leirami sanana hera nupa masanabu hekta hairaga heyengdi sana wakal nungaina ahing ado tumthakre nongale Valentine's Day 14 February gi ayuktani sanana loidribo Thembung na loire chalasi ado mabu lerangodro aina call tawkre ai lakani haikibane okay chalasi sana wakal nungaina harau ngasidi laisna gi mafamda nuksi phongto urage haiduna laklami laisna gi mayum yaure phone tawraga laisna bu thoklo haikre laisna su prap tholaktuna get adu hangi nokmi tawduna sanagi manakta changsilli sanasu maithong maka lamna laisnagi mamangda lepi makhutu maningda loli red rose amasu masana na pairi laisnana ngasidi yam postai ko kadai da koiruge haino matang duda sanagi mobile da message lakpagi makhol thoglei makhut namna phone du sat lokhang laga yengi Thembung na all the best sana nokmi tawi Thembung na khara lapna leplibdu laisna su ui kaino amasina ada lepla lerisibo sida lao hayo yadi ngasidi yam special oiba wa amanangonda hagi tawbane kai wano haise natungda loli tuna kaino laisna maithongda nokmi adum tawri sana hairage haiduna maya kage het tawbuga laisna gi maningdagi laningamna laisna sana na hage tawrambadu chep lepkhre laisna su laningamda sat onsilli laisnana kai chatuino laningam makutta red rose bucket ama pai laisnana leiduna kanada pidawriba len sanada michi khachalli aduga laisnada amuk onsilaglaga manakta tapna changsilli aduga laisnagi mamangda tapna pamthai chinglemna hairai laisna I do not know why I will sad on a day when I do not see you. I don't know why I like you. I only know one thing that I do not bear any meaning without you. Laisna laningam na hari basing tu tabda ngaklatuna munna yenglaga lay. Laningam na I love you Laisna. Will you be my girlfriend? Sana makut na pairamba red rose adu laimai da takiba kangaude. Mamit anida pirang khaktamak ihaurai. Laningam su Laisna bu nungsibanina thamoigi wado sengna phongdok pada mamit tampi ira chele. Maithongda momon nokna. Laisna su laningam na yamna surprise oina purpose toropaduda harau bunungaibana mapi sintai laningam gi propose yare haibagi mangaktu nomi len hogolaklaga laisna bu nok pet tawna konbi
Haraubba nungaibna makhoi ani lambi sorokta kanasu ukidre. Makhoi anibu ubda sanasu nokcharai. Laimaida taraga lairiba maraibak thiraba red rose ado laisnana ukini haijabgi matagum tapna khungali aduga makhutki maningda lotli. Sintharake tawriba pirangdo phajilli. Thembungsu changsilai. Sanagi lengjumda tapna pairai. Sana momo nokna salase lao. Thembung tapna sana. Makhoi anisu karimata hairamdana mafamdudagi lakle. Makhoi gi rian hek yaubaga sana bathroom da changi. Ngasai makai wana khangjilaga leirambado pen he kablai. Asukuina sagatsarakpa asukuina ningjarakpado. Ngasidi lemna mangkre. Ningjaramba pumnamak kaikre. Matam kharaki matungda larningomga laisnaga mafam amada det laklami. Larningomna mamanabagi kar ama wairaga purakpani. Khara chikpa mafam amada makhoi ani khak lerami. Ngahak phaminaraga wari sanaraba matung makhoi ani gari du thauba horakle. Ngahan makai hana lakpa lambi su natte singi lambi ni. Len gari du thaurambadagi lena ngasai khoina lakhibdubu karomdano. Lambi ani phangba mapadu da gari du khami. Laisnana aidi khangdiye nang hana laktribo silambi se. Laktriye ahan bane. As aidi nang hana la abra khaluraga. Right ki se oiramdong male asida salage. Makhoi ani lambi mathong marang khangdana gari du thauba horai. Lambi du golai panglei lei yamna supatte. Gari du asum chang amada thorapani. Oh ngasai lambi du ne us gyan hektai. Aidi pakalore is yam pakat kan biro. Asi hairaga larningam na laisnagi makatu yenglaga makut na parak na buhon nei. Matamduda laisnadi khangladuna khanglau lawi. Lensu khangboy kaiboy mamangda khangyeng yengi. Nupa amaga nupi amaga lanpi lanthorakpado uhodraduna break phaba nangdana gari duna thomi. Laisna kanna lawi. Makhoi animak pakatpoi kaiboy gari dugi kumtharaklaga lambi da taduna lairiba maiba maibi anidugi manakta chensilli. Ina chaire lambi do. Maibududi lengaktre maibidudi pring pring kawi yang haidre matawdo. Laisna pakatna hairi kamai tawdino. Hospital da pukana patawche. Asokpadugi manakta changsingi hek tawbaga lapna nupa karasu lambi adomda lai. Adaisi kaino ni gari na thomi malene. Hoine mani ne. Kanna lawi nupa amana. Hey, noi ngaiko. Asi hairaga laningam hoigi manaktamna selai. Nupa amana su amuk lawi. Lekai mi gari na thome mi sire. Laisnana kaino utuka pai. Phajina ngangna se yanida. Mayamgi saptadu ubda laisnana lao sakrase natradi khutong thiba tarane. Asi asok mai bidu makhong kauna nakhoi sekinu haina sonthangna na hari. Makhoi ani mai bidu da amuk yengi. Laisnana chalo gari se prop start toro. Asi hairaga laisnana laningam bu gari thauraga chakhinaba insilli. Lensu laisnana hairabasina pharani khanduna gari du da prop kakhale. Aduga mafam adudagi gari adu yamna thubida thaurakle. Maiba maibi ani dusu khudak aduda mafam duda siduna laihore. Laisnaga laningam gasu walan ngangang khidre. Laisnagi mayum yorom daida lena. Laisna kaisu khalunu se. Yumda nisizina lairo phonda wari sarasi. Laisna su len laisnabu mayumda changhalam laga mamanabi mayumda gari du pisilamde. Aduga masu panthabadawdana hostel da lakle. Magi room du da changlaga tumina phamlaga lei. Amuksu bed du da kakalaga hippi. Amuksu mapanda thoi. Tawpam khangdana asum hangat handa chat sanaduna leirami. Magi mawong du da laiminamba mamanaba James su ingangai. James na hey kaino tawridubo. Ha kaibo. Ngasai gai tumina leite amada amukchat amada amukpham kaidorage nangbo. Len pakhatpugum kaisu tawdida. James su len gi mawong du da haifet chingnai. Kaidorage asengwata dum hayuba. Kaisu tawde. Len kanada su asengwado haidre. Magi roommate James Pawwa haidok. Numidangni laningomga laisnak su phone wari sanarami. Pung ama khara hena wari sanarakpaduda ngasagi thokriba thawdok adugi maram pannaramde. Amasu machinduda panba phawba hainadaba pokle. Phone thamlamdaida laningomna ado. Ngasai gido. Kana khangkrage. Ai kanamtada haidi. Pare. Thopa ama maina laksarane kaisu khalano. Khandaba ngamde. Ngasagi matawdo imisida mayik sengna odum urai hujiksu. Yamyanasu kanzilarano. Potharo ko. Good night. Phone thamkre laningam nasu karisu khandaba sabagi wani.
ꯂꯩꯁꯅꯥꯗꯒꯤꯗꯤ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤꯅꯤ ꯃꯈꯣꯏꯅ ꯊꯦꯡꯂꯨꯔꯤꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯈꯟꯁꯤꯜꯂꯨꯕꯗ ꯃꯁꯥꯗ ꯍꯦꯟꯅ ꯀꯤꯕ ꯑꯃꯁꯨ ꯐꯥꯎꯏ ꯃꯤ ꯍꯥꯠꯄ ꯍꯥꯏꯕꯗꯣ ꯃꯥ ꯑꯣꯏꯔꯕꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄꯗꯅꯤ ꯂꯥꯅꯤꯡꯉꯝ ꯈꯣꯏꯒꯤ ꯍꯣꯁꯇꯦꯜꯗꯨꯗ ꯉꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯔꯨꯝ ꯈꯨꯗꯤꯡꯒꯤ ꯊꯣꯡ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯃꯊꯪ ꯔꯨꯝ ꯈꯨꯗꯤꯡꯃꯛ ꯆꯨꯅ ꯊꯤꯜꯂꯛꯂ ꯇꯨꯝꯂꯝꯕ ꯃꯌꯥꯝꯗꯨꯁꯨ ꯐꯨꯛ ꯍꯧꯒꯠꯅꯔꯛꯏ ꯑꯃꯅ ꯑꯃꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯅꯩ ꯃꯈꯣꯏ ꯃꯁꯦꯜ ꯂꯥꯅꯤꯡꯉꯝꯒꯤ ꯔꯨꯝꯗꯁꯨ ꯊꯤꯜꯂꯛꯏ ꯖꯦꯝꯁꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯩꯅꯣ ꯂꯦꯟꯅ ꯊꯣꯡ ꯊꯤꯜꯂꯛꯏꯗꯣ ꯇꯥꯍꯧꯗ꯭ꯔꯕꯣ ꯇꯥꯍꯧꯋꯦ ꯀꯅꯥꯅꯣ ꯈꯪꯗꯤꯌꯦ ꯑꯩꯁꯨ ꯍꯣꯁꯇꯦꯜꯗꯨꯒꯤ ꯔꯨꯝ ꯈꯨꯗꯤꯡꯒꯤ ꯃꯨꯔꯨꯝ ꯇꯧꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯀꯅꯥꯝꯇꯗꯤ ꯍꯧꯒꯠꯂꯒ ꯊꯣꯡ ꯍꯥꯡꯉꯒ ꯌꯦꯡꯉꯨꯗ꯭ꯔꯤ ꯃꯤꯀꯞ ꯊꯣꯛꯇꯕ ꯈꯔꯁꯨ ꯌꯥꯎꯔꯤ ꯑꯃꯨꯛꯀꯁꯨ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯃꯇꯝ ꯑꯃꯈꯛꯇꯗ ꯔꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯣꯡ ꯑꯗꯨ ꯃꯈꯣꯜ ꯍꯧꯅ ꯀꯟꯅ ꯊꯤꯜꯂꯛꯏ ꯖꯦꯝꯁꯇꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯂꯦꯟꯁꯨ ꯉꯛꯆꯥꯅꯩ ꯉꯁꯥꯏ ꯃꯥꯅ ꯇꯧꯔꯝꯂꯤꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯛꯏꯁꯤꯒ ꯈꯜꯂꯨꯕꯗ ꯇꯨꯕꯨ ꯆꯨꯡꯂꯛꯏ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯃꯈꯣꯜ ꯃꯋꯥꯗꯤ ꯀꯌꯥ ꯊꯣꯛꯅꯔꯛꯇ꯭ꯔꯤ ꯇꯥꯟꯖꯥꯗꯨꯗ ꯖꯦꯝꯁꯀꯤ ꯐꯣꯟꯗꯨꯁꯨ ꯔꯤꯡ ꯈꯣꯡꯂꯛꯏ ꯖꯦꯝꯁ ꯇꯞ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯚꯥꯏ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯨ ꯇꯥꯍꯧꯕ꯭ꯔꯥ ꯇꯥꯍꯧꯋꯦ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯑꯗꯨꯅꯦ ꯅꯣꯏꯒꯤ ꯔꯨꯝꯗꯁꯨ ꯊꯤꯜꯂꯛꯄ꯭ꯔꯣ ꯊꯤꯜꯂꯛꯏꯅꯦ ꯅꯣꯏꯒꯤꯗꯨꯁꯨ ꯊꯤꯜꯂꯛꯄ꯭ꯔꯣ ꯑꯁ 3ꯂꯛ ꯁꯨꯔꯦꯕꯣ 3ꯂꯛ ꯁꯨꯈ꯭ꯔꯕꯣ ꯑꯩꯗꯤ 2ꯔꯛ ꯇꯥꯍꯧꯋꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯇꯨꯝꯕꯗꯩ ꯇꯥꯍꯧꯗꯕ ꯑꯣꯏꯔꯤꯖꯥꯠꯂꯣ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯛꯁꯨ ꯊꯣꯡꯗꯨ ꯗꯣꯛ ꯊꯤꯜꯂꯛꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯖꯦꯝꯁ ꯑꯗꯨ ꯚꯥꯏ ꯑꯃꯨꯛꯀꯁꯨ ꯊꯤꯜꯂꯛꯑꯦ 3ꯂꯛ ꯁꯨꯔꯦ ꯑꯃꯗꯨꯁꯨ ꯀꯞꯂꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯚꯥꯏ ꯑꯩꯈꯣꯏꯒꯤꯗꯤ 4ꯔꯛ ꯁꯨꯔꯦ ꯊꯪꯅꯕ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯍꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯔꯨꯝꯗꯨꯗ ꯂꯩꯕ ꯅꯨꯄꯥꯗꯨꯅ ꯀꯟꯅ ꯂꯥꯎꯏ ꯀꯅꯥꯅꯣ ꯀꯩ ꯄꯥꯝꯒꯦ ꯅꯨꯄꯥꯗꯨꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗꯨꯗ ꯑꯇꯩ ꯔꯨꯝꯁꯤꯡꯁꯨ ꯊꯣꯡ ꯃꯊꯪ ꯍꯥꯡꯅꯔꯛꯏ ꯂꯥꯅꯤꯡꯉꯝꯒ ꯖꯦꯝꯁꯀꯁꯨ ꯊꯣꯡ ꯍꯥꯡꯏ ꯃꯌꯥꯝꯗꯨ ꯃꯄꯥꯟꯗ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯅ ꯑꯃꯒ ꯉꯛꯅ ꯌꯦꯡꯅꯩ ꯍꯣꯁꯇꯦꯜꯗꯨꯒꯤ ꯋꯥꯔꯗꯦꯟꯗꯨꯁꯨ ꯉꯁꯥꯏ ꯃꯈꯩ ꯇꯨꯝꯂꯒ ꯂꯩꯕꯒꯤ ꯇꯥꯔꯨꯗ꯭ꯔꯦ ꯃꯌꯥꯝ ꯂꯥꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯊꯣꯛꯂꯛꯂꯒ ꯀꯩꯗꯧꯔꯕꯅꯣ ꯍꯪꯏ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯌꯥꯝꯗꯨ ꯊꯦꯝꯖꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯍꯟꯈ꯭ꯔꯦ ꯅꯣꯡꯁꯨ ꯉꯥꯜꯂꯤ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯋꯥꯔꯗꯦꯟꯗꯨ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯍꯜꯂꯝꯂꯒ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯊꯥꯔꯤꯕ ꯕꯦꯠꯇꯨꯗ ꯐꯝꯊꯩ ꯅꯣꯡꯁꯨ ꯉꯥꯜꯂꯛꯑꯕꯅꯤꯅ ꯇꯨꯝꯁꯤꯜꯂꯔꯣꯏ ꯈꯟꯅ ꯑꯁꯨꯝ ꯀꯔꯤꯅꯣ ꯌꯦꯡꯂꯒ ꯂꯩꯔꯦ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯂꯦꯡꯏ ꯑꯃꯨꯛꯁꯨ ꯋꯥꯔꯗꯦꯟꯗꯨ ꯊꯣꯡꯗꯨꯗ ꯍꯦꯛ ꯌꯦꯡꯏ ꯃꯥꯅ ꯍꯦꯛ ꯌꯦꯡꯕꯒ ꯂꯦꯡꯂꯝꯕ ꯊꯣꯡꯗꯨ ꯂꯦꯞꯈꯤ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯊꯣꯛꯂꯒ ꯑꯃꯨꯛ ꯂꯦꯡꯂꯛꯏ ꯑꯃꯨꯛ ꯌꯦꯡꯗ ꯑꯃꯨꯛ ꯂꯦꯡꯗ ꯇꯧꯕꯗꯨꯗ ꯋꯥꯔꯗꯦꯟꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯍꯦꯔꯥ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯗꯧꯔꯤꯗ ꯊꯣꯡ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯒ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯏ ꯀꯅꯥꯃꯇꯗꯤ ꯑꯃꯨꯛꯁꯨ ꯂꯩꯔꯝꯗꯦ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯐꯝꯃꯤ ꯃꯥꯅ ꯍꯦꯛ ꯐꯝꯊꯕꯒ ꯅꯨꯄꯥ ꯑꯃꯅ ꯈꯨꯅꯨꯡ ꯏꯁꯩ ꯁꯛꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯀꯅꯥꯏ ꯃꯆꯥꯅꯣꯅꯦ ꯍꯧꯖꯤꯛꯄꯨ ꯈꯨꯅꯨꯡ ꯏꯁꯩ ꯁꯛꯂꯛꯏꯁꯤꯅ ꯄꯦꯅꯥ ꯂꯦꯟꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ ꯀꯩꯅꯣ ꯑꯉꯥꯡꯈꯩꯁꯦ ꯍꯣꯁꯇꯦꯜꯁꯤꯗ ꯄꯦꯅꯥꯁꯨ ꯄꯨꯁꯤꯜꯂꯛꯑꯖꯥꯠꯂꯥ ꯃꯅꯥꯗꯨ ꯊꯥꯡꯒꯠꯂꯒ ꯇꯥꯏ ꯄꯦꯅꯥ ꯂꯦꯟꯅ ꯏꯁꯩ ꯁꯛꯂꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ ꯋꯥꯔꯗꯦꯟꯗꯨꯅ ꯁꯥꯎꯅ ꯍꯣꯏꯗ ꯄꯦꯅꯥ ꯂꯦꯟꯒꯦꯔꯥ ꯒꯨꯏꯇꯔ ꯈꯣꯡꯒꯦꯔꯥ ꯃꯣꯏ ꯊꯣꯛꯄ ꯑꯩ ꯁꯤꯗꯣꯔꯦ ꯃꯣꯏ ꯁꯦꯟꯅꯕꯗ ꯃꯁꯥꯗꯨ ꯊꯋꯥ ꯏꯁꯥ ꯁꯥꯔꯝꯗꯦ ꯉꯥꯛꯇꯪ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤꯗꯤ ꯄꯦꯅꯥꯗꯨ ꯃꯈꯣꯜ ꯁꯨꯝ ꯍꯧꯒꯠꯂꯛꯏ ꯋꯥꯔꯗꯦꯟꯗꯨ ꯂꯥꯎꯔꯛꯏ ꯍꯥꯏ ꯄꯦꯅꯥꯗꯨ ꯈꯣꯡꯒꯦ ꯍꯥꯏꯔꯁꯨ ꯈꯔ ꯇꯞꯅ ꯈꯣꯡꯉꯨ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯑꯁꯤ ꯍꯥꯏꯈꯤꯕꯒ ꯑꯃꯨꯛꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯖꯥꯠꯀꯤ ꯑꯉꯥꯡꯁꯤꯡꯅꯤ ꯁꯦꯟꯅꯕꯅ ꯃꯔꯣꯟ ꯑꯃ ꯋꯥꯔꯤꯕ ꯍꯣꯁꯇꯦꯜꯗ ꯐꯥꯎ ꯄꯦꯅꯥ ꯄꯨꯔꯛꯏꯅꯦ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯃꯅ ꯃꯆꯤꯟꯗ ꯂꯥꯏ ꯇꯣꯡꯕꯒꯨꯝ ꯇꯧꯔꯛꯏ ꯍꯟꯗꯃꯨꯛꯀꯤꯗꯨꯗꯤ ꯃꯈꯣꯜꯗꯨ ꯈꯔ ꯂꯥꯞꯅ ꯇꯥꯏ ꯋꯥꯔꯗꯦꯟꯅ ꯍꯥꯏ ꯍꯣꯁꯇꯦꯜꯁꯤꯗ ꯅꯨꯄꯤꯁꯨ ꯂꯩꯔ ꯃꯥꯜꯂꯦꯅꯦ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯅꯥꯛꯇ ꯂꯩꯕ ꯆꯩ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯏꯁꯩ ꯁꯛꯂꯤꯕ ꯑꯗꯣꯝ ꯇꯝꯅ ꯆꯪꯏ ꯑꯁꯨꯝ ꯅꯛꯁꯤꯟꯕꯗꯗꯤ ꯅꯨꯄꯤꯗꯨꯅ ꯂꯥꯏ ꯇꯣꯡꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯦ ꯂꯥꯏ ꯇꯣꯡꯕꯅꯤ ꯈꯪꯂꯛꯄꯗꯒꯤ ꯃꯁꯥꯗꯨꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯏ ꯊꯥꯡꯂꯪꯕ ꯃꯈꯣꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯩꯅꯗꯅ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯖꯩ ꯑꯁ ꯀꯔꯝꯕ ꯂꯩꯁꯥꯕꯤꯅꯣꯅꯦ ꯍꯣꯁꯇꯦꯜꯁꯤꯗ ꯂꯥꯛꯑꯒ ꯂꯥꯏ ꯑꯃꯨꯛ ꯇꯣꯡꯁꯤꯜꯂꯤꯁꯤꯕꯣ ꯑꯩꯕꯨ ꯆꯪꯉꯒ ꯌꯦꯡꯉꯨꯒꯗ꯭ꯔ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯍꯦꯔꯥ ꯂꯥꯏ ꯇꯣꯡꯉꯁꯨ ꯃꯣꯏ ꯊꯣꯛ ꯃꯥꯏꯅ ꯇꯧꯖꯁꯅꯤ ꯃꯥꯒꯤ ꯀꯥꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯏ ꯃꯅꯤꯡꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯍꯦ ꯈꯪꯏꯅꯦꯍꯦ ꯀꯩꯅꯣ ꯀꯀꯥ ꯑꯃꯨꯛ ꯈꯪꯁꯤꯜꯂꯛꯏꯁꯤꯅ ꯅꯪꯕꯨ ꯈꯔ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯣ ꯑꯩꯗꯤ ꯑꯩ ꯔꯨꯝꯗꯩ ꯊꯣꯛꯂꯛꯄꯆꯕꯅꯦ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯠꯀꯦ ꯇꯧꯅꯦ ꯑꯗꯨꯝ ꯆꯠꯄꯤꯌꯨ ꯌꯥꯅꯤ ꯑꯗꯣ ꯀꯅꯥꯅꯣ ꯑꯁꯣꯝ ꯔꯨꯝꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯥꯏ ꯇꯣꯡꯉꯤꯁꯦ ꯑꯁ ꯍꯧꯔꯦꯗꯣ ꯑꯃꯨꯛ ꯍꯣ ꯃꯣꯏ ꯊꯣꯛ ꯇꯧꯖꯁꯅꯨ ꯑꯣ ꯐꯔꯦ ꯋꯥꯔꯗꯦꯟꯗꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯠꯈ꯭ꯔꯦ ꯅꯨꯄꯥꯗꯨꯅ
masigi warden si ayabini chawkrabo hostel sibu angawo warden amana hek chenaida tasengbadi nupi amana lai tongbagi mawong aduga nupa amana pena khonglaga isai sakpagi mawong malebudu hostel duda leiriba kana amatana tade warden khaktamak tabani mako khara khara chai haiduna warden adu mayamna thina thina ngangbi nong pungan ngalaba matung mayamdu ngasai nongalamdagi waridu lina duna wari tawrami nupa amana laningam kaidawrage tumina leiridubo kistawdi len ungduna dum leire hostel sida mana gari thenglamba maiba maibidugi thawai laklaga tamna rabra haina phawba mathanta khanjana rami hostel dudagi nupa anikak pochai yomlaga thoglai len hoi james hoisu madu ubda ngakna phamlambadagi haugalai james na kedawrage pochai yomlaga thogladi nupa aduna khumlaklami aikhoi yumda halage mafam sida leiba ngamlaroi kaino harisibo asengbane bai mafam se karigumba amatawre aikhoi leiba ngamlaroi nakaldagi nupa amana harai ngasai thong thilakpaiduro noina harise is noisu yaye mayam loina thengnari ngaktani kanano karino khangdokpa yaina learning amna itawsing kari sukhalakino aikhoi khangdok meyakise nupa aduna ngasai gidugi nate aikhoi mafam sida karigumba khara thengnare nupa aduna hairakpa wadu tabda mayamdu ingak ngnare lensu angakpa ama phaurai karigumba khara haibadi nupa aduna makha tarai ngarang ahing aikhoi gi room digi thongdu mapandagi thilai thong hangduna yenglubda angang ama leplaga lerami angang ado aikhoi da munna yenglamlaga masinda lon khangdaba khara nganglamlaga adum mangkhre masi afabagi khudam nate aikhoi mafam sita dolga chakhrage mayamdu nupa du gi wadu tabda akiba haibdo tasengna masa masada phaunarami nupa anidu hostel adu thadok laga chakre wari su mayek sengna hairamdre hostel duda leiriba mayamdu ingak nana leinakre noksin nabusu yauri kadai de angawno he wathi warem hoine moi chatkesu adum chachakho mayam siki naba moina pangai haisilambagi yabro atopa kharana mu as aidi yam hainaraktre gasai ta su nongalamdai tu tawrudune sumki salai aikhoisu chalasiro kaino aisibo kadai de angangno onthokpa james na nupa macha natro lai oigera mi oigera thengnabu tabane hoida thauna leina leisi aikhoi learning amdi wangang de masadu ipada pakalami numittugi nungthilni sana imphal manungda leiba laisang amada lai khoiramba laklami thembunga lakbani laisang du dan matai manaw anisu khatnarami yam kanna khatnai nupiduna nupadu phubiraba male nupadu makhol hona kapi lambi chatpa mayamdu su loina yingni sanana kaigi khatnari jano thembungna nupa sina kapi se kaigino nupiga khatnaraga nupa kapnabro hojikanse aisu khangde jatni chawkhalakpui matung ina ahong masi adum lakpa jatni makhoi ani lai mandir mamangda lepi lai senaba nupaduna ibungo lai khurumge hairibra hoi khoiramo sanana mandir duda kakhatke haiduna magi makhongduna mandir gi laimai duda hek kakhatpaga lai gi thong adu hanglibudu mathanta gam launa lonsin jakirami sanaga thembunga su ngakna yengi lai senaba nupadudi matawduda ngakle thembungna kaino he sanana pabung kanana lonsin libano nupaduna kumlaklami manungdadi kanasu leibanate kamaina lon khibrono aisu ngakde nupaduna hairakpaduda ani du ngakna yengi thembungna pabung ngan khoisu sumaina amuk tawbro nupaduna aina sukuina leirakpasida asimadi amuk phawba thengnadri mase afabagi khudam nate nakhoi ani yokro sanana pabung aikhoi lai khuramge haiduna laksabane khoiramdana hankrabadi nungairaroi nupaduna amuk laisangi thongdu hangi makhoi anidu kakhalakle makhu khuda kunduna lai khoiramba hawi makhoi animak chap manana mamit adu isinbaga makhoi anigi lengbalda mi amana tapna pop tharai makhoi animak mamitu satpangi aduga chap manana maningda yengi kanamata leiramdabduda sanana kaino kedawre habno thembungna ai kai haikrage nang hausikta lengmada tharaido kaino hangmane karaida nangna tharai natro aidi nangonda thakidena thembungna aisu nangonda thakide adudi kana oidiba adudi kana makhoi ani ngahak marayane amuksu mamit ani du usilaga lai khoiramba hawi handang mukti thembunggi lukhamda sapu kanna khupakna tharai makol dusu phanayam hawi
Thembungsu upsillaga tai. Sanasu khangprek khangduna mamit khangpang pangi. Thembung phuk hogatli aduga peraga kaino tawbirisibo aingonda kari nungaitaba leike. Mamittu sanada yengi. Nupadu prop chensilai. Nupaduna kaidawba yaure. Sanana pabung kaisu tawdeda. Thembung sanana kaisu tawde haina khumlakpaduda kaisu tawdebu kaino. Haujikidu nang natro. Sanana haujiki haibu kaino. Thembungna ai lukhamda khupangna tharakpagi ai haujikta ublaga tarido nang uhobu natra. Moi anigi wari tu tabada nupadu tuminna yenglaga le. Asumna wari sanaringai lai lairebo manungdudagi kachilda lairamba sumchit ama mathanta mi yaudana sitpagum tawrai. Makhoi ahumna yenglupta ure matawdo. Thembungna kaino asidi. Sana jelhorasi lao. Sanasu kiboi laikpoi Thembungna hairibudu tana makhongdu thangba hoi. Nupaduna amukta ngaikone noibo aigi wasi tako. Sanana haibiu pabung. Nupaduna ngasi oribo matawse araibo natre. Karigumba fattabagi khudam amadi oire. Ai maibi amagi maming haigi. Magi da chatlaga amukta yengtholuso. Makhoi ani wakhal khanna laisang adudagi tumina tholai. Ngahakti wangang nadre. Haujikido karino. Asi khanduna tholai. Thembungna chatlasira yumda. Sanana ima maibikiduda oina chatlurasi. Makhoi ani ngasai nupaduna hairakpa maibidugi mayumda laklami. Makhoi ani na changlakpada maibidu mi khara unaraga lairami. Makhoi na hek yaubaga mi singduna loiraga tholakpaga mapa hek chanare. Maibiduna ibungo kay leire. Sanana khumlaklami. Ima ekhoi imabu amukta unazakena laksabani. Lao kaka. Thembungga sanaga mangolda kakhali. Maibiduna kaidawre hayo. Sanana ngasi se ima ekhoi ani lai khoiramba chatluba aduda ngasai thokiba thongdoksing adu amata chithadana tammi. Sanana mandir senaba pabungtuna imabu takpirakpani. Imana ekhoi gise amukta yengbiu. Maibiduna fare ai lai amukta khoiramlaga yenge. Maibidu magi phampham da phamkhre aduga mamitu uisillaga lai khoiramba hokre. Thembungga sanaga gi makhut paira u haibugum mamit uisinna ingit tawrei. Makhoi anisu makhuttu maibiduda pisille. Ngahak sum pairaga masinda murum sole. Ngaktang leiragadi Thembunggi makhuttu thadokre aduga sana kaktagi paikre. Sanasu ingangakse. Maibidu masa fatpar hai lai tongki tawbagi mawong tawrai. Matawduda anidu kibana lore. Thembungna tapna sana chatlasira. Asumna ingit tawi. Sanana tumleyuba. Maibidu sanaki makhuttu kanthorai aduga mamitu satpanglei. Karino tawrisidi. Nangdi onthokna sathikraba nasa ama tagadawrina. Asumna maibiduna hairakpaduda sana ngakna karida sano ima. Maibiduna karino khangdaba haingam tawngamdaba mawongni. Ai khara tapna haige. Hayengdo sigi matamsida chapchana lao. Ai fazana yenglage. Sanana hoi ima adudi aikhoi amuk chakkinaba tawrage. Maibiduna amuk hairaklammi. Seksillu khudong thibana nangbu ngairaga leire haibase kawganu kaidungda. Tanjaduda laningamga laisnaga su maibi adu unaba laklami. Sanaga Thembungga leirambaduda ngakladuna laningamna sana kaidawba yaurage. Sana haigi hek tawbaga maibina kari matawno sidi. Nakhoi anidi mawong ama tawrena. Laningamga laisnaga ngakladuna laisnana ima maibi haibiyu aikhoi kaidawba yaurabage. Matangsida room number 23 hairibo wari asiki manga suba saruk loisinjare. Wari asi pathok sama matamda soikilan kiba wahi wata yaurapsu pumnamak nangakpiyo haijabaga loinana tabiribo khudingmakpu Hemchandra Soibamna amukanna ikongnona khurumjari.